Kurumzari, Yang Tabri Sumutara Mochari, Siguru Pauda, R.K. Hema Kumar, MIT Principal in charge in a half Kibagalina, Mary Singh Hostel, Anjina Cray. Mapunga Pau Pizari. Tayal the Labour Manipuri Institute of Technology MIT Principal in charge Uramba Dr. T.S. Kulachandra Singana Aramathabakaya Tawi Haiduna Mahiri Singham Hapu Loto Kinaba Jangsilapa Kongjang Luisin Kibagaluna Manipur University Dean of Student Welfare Oriba Professor R.K. Hema Kumarbu MIT Principal in charge Oina Tabak Puhan Kre Ngasi Professor R.K. Hema Kumarna Paumi Singh the Fondo Kibata MIT Tabak Toram Singh Asi Mahaki Maike the Angambatata Mahiri Singhi Fanabi Yenduna Tabak Pakakani Mahiri Singh Taliban David Singh Mari Lena Singh the Kanganduna Pinana Bohonagani Haiki. Moina Hypodiki members in now Yasing Club, the Akoibigi Club, the Educative Member Club, Sato Sing Pull up Toraga, Haying the Gi, Norman class, Hoba, Haina Lebnare. Haying the Gi full working hour over Iram Laitre, Jig. Norman si Sato Sati Sing my percent at Jamba Yan here. The Yakula Hangi Pradasana Wabirama Sato Sing Kera Kaito, but again I see that's into the Tanaka. No one person she's make up Tomogo. I am pulling a Pati Castle also. Panazarange. MIT Mahire Amana Fontopada Mahiri Singh Kandaba Principal in charge Dr. T.S. Kulachandra Lotokinaba Mahiri Singh Junction Kiba Kongjangda Palm the Todokea Mahiri Singh the Chatara Kiba Adu Labak Tibani Mahiri Singh Hostel the Labiyaro Haiduna Tantora Kiba Matamda Tera Yang Komleda Community Hall that Lamdam Adungi Miam Namating Pibiduna Mahiri Singh from Pibigalwena Kari the Swiki Gadagi Haina Junction Kiba Yangsin Kiba Marilena Bapumnamapu Tagapa Fondorali Nauna Lak Liba Principal in charge Professor R.K. Hema Kumarna Mahiri Singh Yafagada Batavaka Pakalakani Habagi Tazavali Haiki. Sansinja Yama Democratic Oiba Agitation Adu Inquiry Malungi in a suspend Tozare. Inquiry Asina Yamutunga Tobirakani Hina voice Hatter Singer Kanjai Do Lagotidina negative response Pangjabat Taradi Hoyi Yana Democratic Agitation Revoke Tozaganina Tamzalisima. Panbay Jakiba Tankun Mariki Nutil Pung Home Taba Matamda Manipur University Committee Room da Vice Chancellor Professor H. Nandakumarna J. Laguna Pangtoki Bamipam Amana Professor R.K. Hema Kumarbu MIT Principal in charge when a Haki Bagalwina Hanagi Principal in charge Uramba Dr. T.S. Kulachandra Mathata Inquiry Taunaba Warip Lokibani Inquiry Asi IS Officer Oiramba R.K. Angosana C.H. Birendra Amati P. Vorot Singana Inquiry Officer Oina Tizingadoribani Power Marathon at the break Amata Break Matunda Taram Ochari Cooperative Department ki TP Cell Hill and Engineering Wing ki Executive Engineer Singsamai Tongam Lekai Okram Joy Kumar Jinganinga Obamong the Masagi Gari Manung the Siduna Leramde Bisnupur Police Station Gimanung Chanpa Ngai Kong Kunogi Lambi Nakal the Leba Achobo Com Amagi Manung the Mahak Masagi Gari Sandor Machugi Bolero Manung the Siduna Lerambani Bolero Adugi number na MN01W0948 ni Gari Adugi so the Yoram Jahadi Imu Manung the Gifang Power Matung in Arang Namidang Pugnipan Rom Daba Matamda Sangai Pro the Labor Department Asigi Executive Engineer M. Ranjitki Mayumda Mui Mari Rongal Laklam Kihari Makoi Mari Manung the PWD Executive Engineer Oiba Tinga Makadagi Bizen Gowa Mui Amayawi Hairi Numidang Puma Panrom Taba Fauba Lake Joy Kumar Asi Hotel in Falda Mamana Baga Lady Haidana Mahaki Luina Biga Pau Founder of Haidi Lake Joy Kumar Manaupa Vogan Drona Fondopada Ngasiayu walking chatpa Muisina Bolero Adu Achoba Com Amagi Manunda Tasindun Labor Tenarapatagi Polista Pau Piraba Matunda Gari Adu Chinkalaga Yangrubada Garigi Maning Tangba Sita Mahaki Mayaba Joy Kumar Asi Siduna Ledam Kibani Missy Asiki Matanga Imununa Jungnaba Labana Mari Lenaba Singna Nintina Tigapu Haiki. Nuatoma Naija Singha, the Mon Abradina, on the Masiki Matanga and the Mika Yawra and China Jeva. I don't think a ticket in China. Sinzamai Tongam Lekai the Labor Siroi Club Ki Secretary Jadumani Fundoropada Club Asigi President Oediba Okram Joy Kumar Asi Miamgi Yafana Bakanba Misani Mahang Masama Tomta Gari accident talk to Nasibo Eramloi Missy Asida Kanaguma Kara Sweden General when he have a Jungle Haiki.
Viceroy Club ki president wen thong pugi ni ju ji se ado aina so ngasai ayukta phone to mai number se to ira bot ki celebration tan khana se ado ga soi op to a taw kan se da ikhang khang na sumana phone lai phone to ga a ta le ko le taw kan siri bagi mong si paw sum long na matan da ma gi gari si puri ba gari si soi dai mong de soyom da ba so phang da ba adigi hairiba mahak masamak gali gi onara mo oina maksi tung da phamma ga lemba sumbada kitang aikoi gi sai tegi di kitang jingnabam di phawi ado masi yaraga di koina kainu upayam tar koi mari lena ba ki sai tegi kitang khijalani mum su koina phawi masmana ina thamjani Irabot na mangjaraba manglan asi hojik leiriba party ki members singna kathopaga loina na khona batai haina CPI ki state secretary Dr. M Narana jananeta Irabot lekidabagi humfuni thoi rakshubha state morn day ki thorom da haikre Irabot celebration committee na siduna Irabot bhavan da pangthokiba thorom aduda Irabot ka loina ramba comrade M Ibohol committee ki president comrade N Mangi state secretary comrade Dr. M Nara amasung executive committee ki member kyana sarya ke Irabot ki mitam da leisu katuna ikai khumnaba utpaga loina na minute amatumina leptuna awaba phongdoki comrade N Mangi na haikibada miyoi khudimmakpu ijat leina hingnanaba honabikiba amadi masagi nungaiba wakal thadokiba misak amani haina Irabot pusingdaki Purvanchal state sembagi mayokta lekibadagi pungdong bongi thaudo adu thokibani Irabot asi mirot oiduna lekibadagi Burmagi tango da punsiroiki mahako hojiki mirolna ningsingfam thoi haike Dr. M Narana Irabona tauge khalama thabaksing hojiki mirolna tawba ngamna ba khona batai mina mibu hanthana yengdaba lairaba lehendaba mi amagi fangfam thokwa hak fanganba ngamna ba khona batai haike lehori ba khaina ma ki wakhalon da thajari ba bana likhat piraba party si member moina khoi gi thokse Irabona pangthokpa loishilamdaba thabak kaya ama pangthok kani haibase aikoi wasap koi and this should be the promise of the communists to be mahak proletarian internationalism the thaza bishapa sunadagi aikoi gi lam mache amagi natro amkiwan he was a true Marxist, a communist. SBI call center Mumbai dagi ni haiduna miyam gi ATM gi serial number amadi account number hanglaga paisa ka pagi thodok lamdam masida toina thole masidagi section bio haina appeal tawroli ISTV news na phangba pawi matong inna tha asigi tang amada Imphal West District Police Staff Constable oiba Teksham Ramesh koba miyoi amada maki ATM gi card adu block tawgadore serial number amadi account number hairo haiduna SBI Mumbai gi call center dagi ni haiduna miyoi amana phone tawraki ATM card block tawkiba matamda amu hanna tanabada matam changwa maramna serial number amadi account number miyoi aduda hairubada numit aduda mahaki account balance dagi lupa lising manga tathana leiramki mathagi numita amuk bank chatlubada lupa lising mari chamanga su kaktuna leiramki hiramasi matangda Romesna SBI Imphal da complaint tawduna FIR ama chankre banki authority na Romesna mahaki account dagi paisa kakhiba adu online shopping gi kakpani haina phongdoi hairi adubu mahang masadi online shopping dagi pot ama fawba lekhiba leite hairi jamana ba thodo ama oina ngase amuk Rims Hospital gi police package ki OC oiriba ASI TH Iboyamada SBI Mumbai call center dagi mahaki ATM card block tawgadore haina serial number amdi account number hanglaki adubu Romesh da thokiba thodo adugi paw tabadagi haikide phone tawrakhiba number aduna 0800252526 ni Iboyamana mahak masa CBI gi authority ni haizin badagi caller adu mong chadaba wahai wata hairaga phone thamjinke miyamna asigumba call laklabadi checksin biu hairi Marathana deba break amamu break ki matungda amukana taram uchari Vikas Pasman Koba Chahi Taragamapan Rom Suraba Nupa Macha ama all ambulanda leba Narayan Hotel dagi Charkiba August ki tang kungi numidang oram pumanga rom taba matamda thokibadagi thiba khangtre hairi mak Bihar dagi ni hausingna all ambulanda lebani kanagumba sina hariba Nupa Macha asibu thengna birabadi all ambulanda leba Narayan Hotel da natragana mobile number 9612462178 ta paw pibiu hairi Maruba Pamukana Pizari. RK Hema Kumarbo MIT Principal in charge when half people in Mary Singh Hostel da Hanjana Kray. Ning Tabidu Sungana.